कोई जिक नंग तुम मदिंग की उन्हें जो ये कौन चंगे कुकी ना मतलब कुकी किया गाड़ी पर कोई लोग मोड़ होता गाड़ी चलो वांग को है जब नोवे जब ठीक रोक मेरी आई मामा इसामक थोक्चरानी ngarang nahandagi tawribi tholom masira ju phun mateng pang ngamjate maramdi aigi oiba tonganba thaba ma laibadagi ai ngamjadabni adu ngasi je thengna isagi jaga dagi hogdabida khoigi laiba mafam jidagi khoigi khongchot mafam sidagi hana khoi honginaji haibagi ai iyambagi wakhalon gi makhapona dangcha Dangsa wakhalom tam phungbi dokbi. Wakhalom lai ji kaim lai ti. Koi sum koi di yaw dugum ni. Koi di se halang ga ya ji trap sa ji koi di chamana re. Chama amat trap sa ji lai mu se isa pun mane. Koi di adu ngamjaba haktang isa pun mane trap sa ji. Trap sekte gi ne. Mama mapa mo bugi macha gi ne chakhung loi phangna kan tongan tanagi bani. Ai gi wakhalom da di. Trap sekki YDC secretary je. Osa gi jaga da lai. Koi adu yambi wakhalom di phungduk piri adu mayam khoi kamajibal yawbire aduga ujik makki oina di loisalamme khoi ding yawde thabak che khoi di yawjade adu thengna saruk yajari adu hayeng dagi da isamak ai adum saruk yajani ai oibe thoromom leibigi nasi ai lairiba kanojina ju ai gi kai mathugum leire habji khangbiramgani aduna mayam ai saruk ya phangdamne aduna ai mamadagi wakhalol aroi boina ai wakhalol amatang khoi losalakpa thabakti ore losalakpa sida yam nungai jaba khoi ajaba tare ai imak dipak amadi ai imak dibal loina na ai marup ingosa khoi wajisinggi yamna nuksi jarba chen jarba volunteer singni loina na ai marup ingosa na ngasigi unangong development committee gi social service sida sulu pasawa gi mating pangbirami loina na tembirakwa ai imak dipak amadi jiban ingosa khoi unangong development committee gi magai degi kai kumna jaba usaba loina na thagat jaba pungdukchari mama bu thagat chari mayam gi awa patha na boina sound ji ju macham jang sum patha minare